ꯎꯖꯥꯗꯦ ꯈꯜꯂꯁꯨ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯒ ꯅꯪꯕꯨ ꯑꯩꯅ ꯈꯟꯖꯕꯒ ꯏꯔꯥ ꯀꯩꯔꯥ ꯈꯨꯟꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯒ ꯂꯥꯏꯔꯕ ꯑꯩꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯍꯟꯗꯛ ꯃꯄꯣꯛ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯤ ꯃꯄꯣꯛ ꯀꯌꯥꯒꯤ ꯀꯨꯏꯅ ꯄꯣꯛꯇꯁꯨ ꯌꯥꯔꯦ ꯍꯟꯗꯛ ꯃꯄꯣꯛꯇ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯤ ꯃꯄꯣꯛ ꯀꯌꯥꯒꯤ ꯀꯨꯏꯅ ꯄꯣꯛꯇꯁꯨ ꯌꯥꯔꯦ ꯀꯣꯏ ꯈꯣꯡꯄꯥꯡ ꯀꯥꯔ ꯐꯨꯒꯥꯔꯤ ꯄꯨꯡ ꯆꯥꯗ ꯁꯤꯅ ꯁꯤ ꯈꯨꯆꯥꯎꯗ ꯁꯤꯅ ꯁꯤ ꯐꯌꯥꯝ ꯍꯧꯗꯥꯏꯅꯦ ꯅꯪ Nangi wakal dalang takni jam lebih nangi latong nangau halai kaan tore uji khongban kaan ga tore ding na ding shama kala bani kalo ne nufa na pu era jab jab kalu tare na ama kangre ujik sa jam se tira ju gore heta phaja dirum ya jo ibo ai lore ilu de dia pang ba body juga ban chung ini na ibu ne aci kong ban ju chung de ne kawan natu thiu nu ibu na ma pham này phụ thao thì kong ban putai akoi chung ju puta bro ka lao na chung ka da ne kong ban chung ba je rồi nuôi này mẹ phụ thao là mẹ rồi bây giờ muốn nên bây giờ đi koi gi mang chali ba koi gi yam ba ji gi pham ni yam ba ji gi ꯌꯥꯕꯁꯤꯒꯤ ꯐꯥꯝꯅꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯃꯅꯨꯡꯗ ꯂꯟ ꯊꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ 이모의 배샤엠 빠이들 라나 캐닝이나 상이 나나 그래 따라가 정나비가 야래 ꯑꯩꯈꯣꯏꯒꯤ 야래 ꯑꯩꯈꯣꯏꯒꯤ 사들 레유라 ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯁꯤꯒꯤ ꯂꯟ ꯊꯨꯝꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯉꯁꯥꯏꯗꯒꯤ ꯀꯣꯏꯅ ꯊꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯍꯥ ꯂꯣꯏꯕ ꯅꯥꯏꯗꯦꯕ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯇꯨꯡꯗ ꯏꯅꯥꯎ ꯑꯃꯁꯨ ꯂꯥꯛꯄꯤꯔꯤ ꯏꯅꯥꯎꯁꯨ ꯋꯥꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯣꯡꯕꯥꯟ ꯆꯣꯡꯕꯗꯁꯨ ꯄꯨꯊꯔꯨꯔꯦ ꯃꯊꯥ ꯆꯥꯔ ꯂꯥꯛꯏ ꯃꯥ ꯍꯧꯖꯤꯛ ꯕ꯭ꯂꯣꯛꯁꯤꯅ ꯑꯝꯇ ꯀꯨꯏꯔꯦꯅ ꯇꯧꯅꯤ ꯂꯧꯈꯠꯄ ꯂꯥꯛꯑꯦ ꯐꯖꯔꯦ ꯉꯥꯅꯨ ꯐꯥꯔꯦ ꯍꯣꯔꯦꯟ ꯏꯟꯖꯥꯡ ꯌꯨꯝ ꯌꯧꯔꯒ ꯆꯥꯅꯕ ꯄꯥ ꯄꯨꯊꯣꯛꯑꯅꯤ lên 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 phạm sẽ lên đấy